Hello, welcome at Senior. Nasidi video si pututuna laktsare. Ay, tauli hey. Twenty-one, 22, 23. ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯏꯁꯩ ꯄꯤꯔꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯖꯒꯣꯏꯁꯦ ꯅꯨꯡꯉꯥꯏꯊꯣꯛ ꯑꯗꯨꯒ ꯁꯦꯜ ꯄꯥꯕꯁꯨ ꯀꯥꯎ ꯑꯩꯒꯤ ꯏꯁꯩꯁꯦ. Hello, welcome back again, ma'am. Ma'am ngasisu kharekpana anaba video ma puduna lakchare. Ado video se hodringida ma'am ngasisu eating challenge ni ko ado ngasigi eating challenge ase comment pibirakpa mi ani suna pirakpani mi ani na khanbirakpado aikoina item amangakta oina semdokre adugidama ngakpigani charanga tungnaikam mathangda ek yerum oina tawbirao angwa aigidi iche thokpane atopo khunda pankhre ko manasu yengbiraga aikogi videos yengbiraga dum support tawbire sister iche tungnai khambusu hanai letana thagachari iche tungnai khamna yerum oina tawbirao haibani aduga amana mom maring z8d mana next singju marok sana tawbirao aduga se mom maring nupi oigadra nupa oigadra khangdre ko mom haye ko mom hai nupi oigadabsu male mana singju tawro hai singju oina pubirao haibne adu item se tongan tawdabida iche tungnai khamna haibirakpa item duga mom maring haibirak duga pullaga singjuga yerum smaina tawraga challenge oina purae Manipuri loan se toina ngangdabnina khra latlego adugidama ngakpigani miyamna ado ngasigi challenge se leire adagi bai ngasigi punishment se ngasidi hadokhrase ko punishment se ngasi ngamdaba mi se buktar 50 yankai hainabni ko ngamdaba mi se oi nupanina hanadi adum kari tawbani ko nupa ama oina buktar haibsidi nupa anambana loina tawnabu ngaktani baduna nupa ama oina aikoisu buktar tawge 50 tawge na ngangnabane yengse adudi kuinasu ngangaroise banse swaida dum thamase nang hodringaida kari ngangingba lebra Yara. leite ado yerum lere singju lere mimi se hodringaida hapkrese hapningra hapsine mimi nange pamban hapsu dum hapurase pokai gnigo Sidi haptrusu yani tana. yai hapsu yai hapkrese yai nange pamban adu oi pokai gni hey Jat ni hey sidi. Hindi masala si hapko Oh siya. Hawayan na bahana isor hizer sine ko operator sine ko ma'am adudi ready leroy Ready. ready lere Lere. ready Lere. adudi ready 1 2 3 start Yay, tauli hey.
ꯅꯪ ꯊꯨꯝꯗꯨ ꯈꯔ ꯍꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤꯗ. ꯎꯝ ꯊꯨꯝꯗꯨ ꯈꯔ ꯍꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤꯗ. ꯊꯨꯝꯃꯣ. ꯎꯝ. ꯁꯤꯅꯤꯍꯦ. ꯅꯪꯒꯤ ꯃꯁꯥꯂꯥ ꯌꯥꯝꯃꯟꯕꯒꯤꯅꯦ. ꯃꯤꯃꯤꯒꯤꯗꯣ ꯅꯪ ꯑꯗꯨ ꯌꯥꯝꯃꯟꯕꯒꯤꯅꯦ. ꯃꯔꯣꯛ ꯁꯥꯗꯦꯀꯣ. ꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯇꯥꯔꯕ. ꯑꯁ ꯌꯥꯗꯦ ꯁꯤꯗꯤ. ꯁꯤꯗꯤ ꯑꯩ ꯌꯥꯗꯦꯕꯣ. ꯚꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯁꯤꯗꯤ. ꯇꯧꯔꯥ. ꯑꯁ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ. ꯑꯁ ꯄꯦꯟꯗꯦꯗ. ꯍꯥꯏꯗꯤ ꯈꯦꯠꯅꯈ꯭ꯔꯦꯕ ꯆꯥꯡꯗꯣ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕꯁꯤꯗ ꯑꯩꯅ ꯐꯅ ꯍꯣꯠꯅꯔꯁꯨ ꯉꯝꯃꯔꯣꯏꯕ. ꯑꯗꯨꯒꯤ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯣ? ꯃꯁꯥ ꯁꯥꯏꯌꯦ. ꯆꯥꯈ꯭ꯔꯣ. ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ. ꯑꯩ ꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯒꯦ. ꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯁꯤꯗꯗꯤꯀꯣ. ꯑꯗꯨꯕꯨ ꯃꯊꯪꯗ ꯈꯪꯒꯅꯤ. ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯊꯦꯜꯁꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯉꯝꯅꯉꯥꯏ ꯍꯣꯠꯅꯖꯒꯦ. ꯉꯁꯤ ꯏꯆꯦ ꯑꯃꯒ ꯑꯗꯒꯤ ꯑꯃꯅ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ. ꯃꯣꯝ ꯃꯔꯤꯡ ꯍꯥꯏꯌꯦꯀꯣ. ꯃꯕꯥꯅꯤꯅ ꯈꯟꯕꯤꯔꯛꯄꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯗꯤ ꯇꯧꯕ ꯌꯥꯕꯅꯦ. ꯑꯗꯨꯕꯨ ꯁꯨꯝ ꯀꯣꯝꯕꯥꯏꯅꯦꯁꯟꯁꯦ ꯃꯣꯏꯅ ꯈꯟꯕꯤꯔꯛꯄ ꯑꯥꯏꯇꯦꯝ ꯑꯅꯤꯗꯣ ꯀꯣꯝꯕꯥꯏꯅꯦꯁꯟꯁꯦ ꯆꯥꯟꯅꯕ. ꯑꯗꯨꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃꯗ ꯄꯨꯟꯈ꯭ꯔꯦ. ꯑꯗꯣ ꯃꯦꯝ
ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯍꯧꯗ꯭ꯔꯦꯀꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯚꯤꯗꯤꯑꯣ ꯈꯔ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯍꯣꯏ ꯑꯗꯨꯝ ꯆꯤꯡꯗꯁꯨ ꯖꯒꯥ ꯈꯔꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗꯗꯤ ꯅꯦꯠꯁꯦ ꯊꯤꯡꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯁꯤꯗꯩꯗꯤ ꯑꯗꯨꯝ ꯆꯥꯡ ナꯏꯅ ꯊꯥꯒꯠꯄ ꯉꯝꯅꯉꯥꯏꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯊꯦꯜꯁꯤꯡꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯝꯅꯉꯥꯏ ꯍꯣꯠꯅꯖꯒꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯇꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ ꯍꯩꯇꯕꯅꯤꯅ ꯍꯥꯏꯔꯔꯣꯏꯗ ꯍꯥꯏꯌꯨ ꯀꯔꯤ ꯍꯩꯇꯕ꯭ꯔꯣ ꯋꯥ ꯉꯥꯡꯕꯕꯨ ꯍꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝ ꯅꯪꯅ ꯉꯥꯡꯅꯤꯡꯕꯗꯣ ꯉꯥꯡꯉꯣꯕ ꯃꯌꯥꯝꯗ ꯃꯔꯛ ꯁꯥꯕ꯭ꯔꯣ ꯁꯥꯃꯜꯂꯦ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦ ꯉꯥꯡꯉꯔꯣꯏ ꯍꯥꯏꯔꯔꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯄꯅꯤꯁꯃꯦꯟ ꯃꯇꯝ ꯑꯃꯨꯛ ꯂꯧꯔꯁꯤꯅꯦ ꯍꯥ ꯂꯧꯔꯁꯦ ꯑꯗꯨ ꯏꯁꯥꯅ ꯂꯣꯏꯁꯤꯟꯈꯤꯁꯦ ꯍꯣꯏ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯁꯦ ꯑꯗꯨꯒ ꯄꯅꯤꯁꯃꯦꯟ ꯇꯧꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟ ꯃꯇꯝꯗ ꯑꯃꯨꯛꯀ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯉꯝꯗ꯭ꯔꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯄꯣꯈꯤꯕꯅꯤꯀꯣ ꯍꯟꯗꯛꯁꯨ ꯃꯥꯅ ꯄꯣꯈ꯭ꯔꯦ ꯃꯊꯪꯗ ꯃꯥ ꯈꯪꯒꯅꯤ ꯅꯣꯛꯀꯅꯨ ꯅꯪ ꯃꯨꯂꯥꯏ ꯌꯥꯡꯈꯩꯅꯤꯀꯣ ꯃꯨꯂꯥꯏ ꯌꯥꯡꯈꯩ ꯚꯥꯏ ꯄꯤꯃꯥ 1 2 3 ꯑꯩ ꯄꯥꯔꯛꯎ ꯅꯪ ꯀꯌꯥ ꯁꯨꯔꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ 3ꯅꯤ 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 Cày quá lấy Vậy đó nâng mà thằng khăn cái gì Sầu đi Sầu đi Kéo bắt đi Thật đi bắt đi con Đồn tin đi con Nụ ban đi cây nó Tao ra kìa đi bay nè 21 22 23 24 25 đi bay nè gục tăng lên chắc 28 31 32 33 ꯌꯥꯕ꯭ꯔꯥ ꯁꯤ ꯁꯤꯒꯤ ꯆꯥꯡ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯊꯨꯃꯜꯂꯦ ꯅꯪꯁꯨ 34 35 ꯍꯧꯖꯤꯛ ꯌꯦꯡꯕ ꯉꯝꯗꯦ ꯍꯛꯆꯥꯡꯗꯨ ꯌꯧꯕ ꯉꯝꯗꯦ 38 39 40 What? 야드레 아씨 야드레 얘라 누빠니 로이진기다 하이나 그래 나트로 ꯃꯥꯅꯤ 로이진기다 41 42 43 44 ꯑꯩ ꯅꯪꯗꯤ ꯑꯗꯨꯗꯤ ꯁꯣꯏꯃꯜꯂꯦ ꯑꯗꯨꯗꯤ ꯁꯣꯏꯍꯦ ꯑꯩ 이씨 ꯍꯧꯖꯤꯛꯀꯤꯗꯤ 용담 같아 양카이 어스 이스 발 खरा यार है
ꯀꯥꯏꯗ ꯑꯌꯨꯛ ꯇꯧꯔꯗꯤ ꯑꯩ ꯍꯛꯆꯥꯡ ꯐꯔꯝꯕꯅꯤ ꯑꯁ ꯑꯩꯅ ꯑꯌꯨꯛ ꯇꯧꯗꯕꯁꯤ ꯁꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯁꯥꯖꯦꯜꯕꯨ ꯃꯦꯝ ꯋꯥꯁꯨ ꯋꯥꯔꯦ ꯃꯥꯅ ꯑꯅꯤꯔꯛ ꯁꯨꯔꯦꯀꯣ ꯃꯥꯅ ꯀꯔꯤꯕ ꯊꯣꯏꯔꯒ ꯑꯩꯉꯣꯟꯗ ꯄꯅꯤꯁꯃꯦꯟ ꯆꯥꯍꯟꯕꯗꯣ ꯊꯪꯅꯅ ꯑꯅꯤꯔꯛ 2 times continuously 2 times ꯁꯨꯔꯦ ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯑꯩꯁꯨ ꯅꯨꯄꯥꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯇꯧꯍꯟꯈꯤꯅꯤ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯃꯁꯜ ꯉꯛ ꯉꯥꯏꯔꯦ ꯚꯥꯏ ꯅꯪꯒꯤ ꯈꯨꯅꯣꯛꯇꯨ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦꯗ ꯑꯁ ꯅꯠꯇꯦꯗ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯀꯔꯤ ꯍꯥꯏꯁꯤꯔꯣ ꯀꯔꯤꯔꯣ ꯀꯔꯤ ꯍꯥꯏꯁꯤꯔꯣ ꯐꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯀꯔꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯉꯝꯅꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯁꯤꯡꯗꯣ ꯎꯔꯒ ꯑꯩꯈꯣꯏꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯊꯧꯅꯥ ꯍꯦꯟꯅ ꯂꯩꯍꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯉꯥꯏ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯅꯪ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯨꯁꯨ ꯍꯥꯏꯌꯨꯗꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ